ꯃꯊꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ YouTube ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯚ ꯔꯤꯀ꯭ꯋꯤꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯏꯁꯣꯔꯤ ꯑꯀꯣꯏꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯑꯦꯌꯔꯄꯣꯔꯠꯀꯤ ꯃꯄꯥꯟꯗ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯂꯦꯞꯂꯤ꯫ ꯃꯦꯗꯤꯌꯥ ꯄꯔꯁꯟꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯆꯧ ꯑꯆꯧꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯐꯝꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤ꯫ ꯑꯦꯌꯔꯄꯣꯔꯠ ꯃꯄꯥꯟꯗ ꯈꯛꯇ ꯅꯠꯇꯦ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯅꯨꯡꯗꯁꯨꯅꯤ꯫ ꯑꯆꯧ ꯑꯁꯥꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯈꯨꯠꯇ ꯕꯨꯀꯦꯁꯤꯡꯗꯨ ꯂꯣꯏꯅ ꯂꯦꯞꯂꯒ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯉꯁꯤꯁꯦ ꯀꯔꯝꯕ ꯃꯤꯒ ꯂꯥꯛꯇꯣꯏꯖꯥꯅꯣ? ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ꯫ ꯁꯨꯃꯥꯏꯅ ꯑꯝꯇ ꯂꯥꯛꯈꯤꯗꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯐꯝ ꯄꯥꯏꯕ ꯃꯤꯁꯤꯡ ꯂꯥꯛꯀꯗꯕ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯌꯥꯝꯈꯤꯕ ꯃꯤꯌꯥꯝꯁꯨ ꯑꯝꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯀꯌꯥꯝ ꯆꯥꯎꯕ ꯃꯤꯒ ꯑꯣꯏꯔꯤꯕ? ꯅꯠꯇ꯭ꯔꯒꯅ ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯣꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯁ꯭ꯄꯣꯔꯠꯁ ꯑꯣꯏꯔꯗꯤ ꯑꯌꯥꯝꯕꯅ ꯃꯈꯨꯠꯇ ꯂꯩ ꯄꯔꯦꯡꯁꯤꯡ ꯄꯥꯏꯕꯗ ꯅꯠꯇꯅ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯂꯥꯛꯀꯅꯤ꯫ ꯃꯁꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯌꯥꯎꯗꯦ꯫ ꯍꯣꯏ, ꯌꯥꯎꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ, ꯈꯔꯗꯤ ꯌꯥꯎꯔꯤ꯫ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯒ ꯀꯔꯝꯅ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯤ ꯑꯣꯏꯈꯤꯒꯦ? ꯑꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕ? ꯉꯁꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯀꯅꯥ? ꯑꯦꯌꯔꯄꯣꯔꯠ ꯃꯅꯨꯡꯗ ꯂꯦꯞꯂꯤꯕ ꯃꯤꯁꯤꯡꯗꯣ ꯈꯔꯗꯤ ꯋꯥꯅꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯤꯟ ꯊꯣꯛꯅ ꯋꯥꯏ ꯍꯥꯏꯕꯗꯤ ꯍꯥꯏꯅꯕ ꯅꯠꯇꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯒꯦꯁ ꯑꯗꯨꯅ ꯇꯣꯡꯂꯛꯄ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯂꯦꯟ ꯑꯗꯨꯗꯤ ꯄꯨꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯌꯧꯔꯒ ꯂꯩꯔꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯒꯦꯁ ꯑꯗꯨꯗꯤ ꯀꯨꯝꯊꯔꯛꯄꯗꯤ ꯂꯩꯇꯦ꯫ ꯄꯨꯡ 3 ꯇꯥꯒꯗꯧꯔꯦ, ꯃꯗꯨ ꯐꯥꯎꯕ ꯒꯦꯁ ꯑꯗꯨꯗꯤ ꯊꯣꯛꯂꯛꯇ꯭ꯔꯕꯗ ꯄꯨꯡ 2 ꯐꯥꯖꯤꯜꯂꯛꯂꯕꯅꯤ ꯃꯄꯥꯟꯗ ꯃꯥꯕꯨ ꯉꯥꯏꯔꯒ ꯂꯩꯔꯤꯕꯁꯤꯡꯗꯣ꯫ ꯀꯔꯝꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤꯑꯣꯏꯅꯣ ꯈꯟꯕꯗ ꯂꯥꯝꯕ ꯐꯪꯗꯦ꯫ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯊꯠꯆꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯥꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯅ꯭ꯌꯨꯁꯁꯤꯡꯗꯁꯨ ꯐ꯭ꯂꯥꯁ ꯇꯧꯈꯤꯕ ꯑꯗꯨꯗ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯁꯤꯡꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯈꯠꯂꯤ ꯇꯧꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯀꯔꯝꯅꯁꯨ ꯂꯥꯛꯅꯤꯡꯉꯣꯏꯗꯒꯦ? ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯄꯩꯁꯥ ꯄꯥꯏꯕ, ꯏꯅꯥꯛ ꯈꯨꯟꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯕꯨ ꯎꯔꯕꯗꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅꯤꯡꯉꯣꯏꯗꯕ ꯀꯅꯥꯕꯨ ꯂꯩꯔꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ? ꯆꯨꯝꯅ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯦ, ꯃꯈꯨꯠꯇ ꯕꯦꯅꯔ ꯀꯌꯥꯅꯤ ꯄꯥꯏꯔꯤꯕ, ꯃꯈꯣꯏꯅ ꯄꯤꯅꯤꯡꯕ ꯒꯤꯐ ꯀꯌꯥꯁꯨꯅꯤ꯫ ꯀꯔꯤ ꯄꯤꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯅꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯂꯥꯛꯀꯗꯕ ꯄꯨꯡ 2 ꯋꯥꯠꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯌꯧꯅꯔꯛꯂꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯄ꯭ꯂꯦꯟ ꯇꯥꯕꯗ ꯍꯣꯏꯔꯦꯟꯒꯨꯝꯅ ꯑꯦꯌꯔꯄꯣꯔꯠ ꯃꯅꯨꯡꯗ ꯊꯝꯖꯤꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯍꯩꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕꯅꯤ꯫ ꯉꯥꯏꯕꯗ ꯋꯥꯔꯕ ꯃꯥꯜꯂꯤ ꯅꯨꯄꯤ 2-3 ꯑꯃꯗꯤ ꯕꯦꯅꯔꯗꯣ ꯄꯥꯏꯔꯒ ꯎꯔꯨꯝꯗ ꯐꯝꯗꯨꯅ ꯉꯥꯏꯕꯁꯨ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯂꯥꯛꯑꯦꯗꯤ ꯍꯥꯏ, ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯤꯗꯣꯏꯅꯣ? ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯛꯂꯤꯁꯦ ꯄꯨꯡ 4ꯗꯤ ꯐꯥꯔꯛꯂꯤ, ꯄꯨꯡ 12ꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯑꯗꯨꯅꯤ, ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯗꯣꯏꯅꯣ? ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯥꯅ ꯍꯟꯗꯛ ꯑꯩꯈꯣꯏ ꯂꯝꯗ ꯂꯥꯛꯂꯤꯕꯁꯦ ꯁꯤꯅ ꯑꯍꯥꯟꯕꯅꯤꯀꯣ? ꯑꯍꯥꯟꯕꯔꯅꯦ? ꯃꯈꯣꯏꯁꯤꯡꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩꯗ ꯃꯤ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ꯫ ꯊꯣꯛꯂꯛꯑꯦ! ꯅꯨꯄꯤꯁꯤꯡꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯤꯔꯛꯇ ꯆꯪꯈꯤ꯫ ꯁꯛꯇ ꯆꯨꯗ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤ, ꯃꯥꯒꯤ ꯁꯝꯗꯨꯁꯨ ꯅꯦꯆꯔꯦꯂꯤ ꯀꯂꯔ ꯕ꯭ꯔꯥꯎꯟ ꯀꯂꯔ, ꯈꯗꯥꯡꯗꯁꯨ ꯀꯣꯏ ꯈꯔ ꯆꯣꯝꯂꯤ꯫ ꯀꯣꯏ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯍꯜꯂꯤ꯫ ꯃꯤꯠ 2 ꯑꯗꯨꯗꯤ ꯈꯨꯇꯛ ꯇꯧꯔꯒ ꯀꯨꯆꯨꯁꯨ ꯄꯥꯜꯂꯤ, ꯃꯤꯠꯄꯥꯟꯗ ꯁꯝꯕ꯭ꯔꯨ ꯑꯃꯁꯨ ꯊꯨꯡꯂꯤ꯫ ꯃꯤꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯡꯉꯤ꯫ ꯃꯥꯅ ꯋꯥꯡꯂꯕꯗ 5.9, 5.10 ꯃꯨꯛ ꯋꯥꯡꯂꯝꯒꯅꯤ꯫ ꯕ꯭ꯂꯦꯛ ꯄꯦꯟ, ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯄꯥꯝꯕꯣꯝ ꯀꯛꯄꯤ ꯇꯤ-ꯁꯔꯠ ꯂꯤꯠꯂꯤ꯫ ꯑꯣꯏ ꯊꯪꯕ ꯈꯨꯗꯥꯡꯗꯅ ꯔꯣꯂꯦꯛꯁꯀꯤ ꯒꯣꯜꯗꯟ ꯀꯂꯔ ꯃꯆꯨꯒꯤ ꯘꯔꯤ ꯑꯃꯁꯨ ꯁꯤꯔꯤ꯫ ꯋꯥꯏꯠ ꯃꯆꯨꯒꯤ ꯈꯣꯡꯎꯞ ꯑꯃ ꯇꯣꯡꯂꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥꯗꯨ ꯃꯤꯌꯥꯝꯅ ꯉꯥꯎꯅꯕ ꯁꯛꯅꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯠ ꯊꯟꯅ ꯐꯖꯩ꯫ ꯃꯥꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯉꯥꯎꯅꯔꯣꯏꯗꯒꯦ? ꯑꯣꯛꯂꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯤꯅꯕ ꯒꯤꯐꯁꯤꯡ ꯑꯗꯨ ꯂꯧꯔꯤ꯫
Madu faubada photo launaba mi singna mangondon sinba kayani. Security singna mi singa dubu lakshinaba honabani adubu ngamdre. Nupi ama magi mamangda lauraga tukibado nupi dugi masagi maral taratra. Sir Cochlean Faba, mafam sida karamba project ki lakpibino sir. Media person singsu magi pakum phangnaba haidana koichen cheli adubu hanne yengludana magi gari khamfam lomda changsilai. Security amana gari gi thongdu thuna hangdoktuna gari kakhatke tawrakpada mamaido media person singda amuk onsilakpada media person amana Sir gi kari anoba project kino sir na mafam sida laklibasibo. Cochlean Fabana Aigi menia mafam sida branch tamnaba madi cancer hospital ni sanabagi jatra hunbagi dang talak libani. Wahayasti hairam laga thuna gari da kakhat kraba faubada gari mamangda miyamna thachillabada gari du chatpa yadre. Pung amagi matungda chaksinna mi singdo lakshin kraba matungda gari du thaurakli. Mana tongliba gari adugi maningdasu gari anihumdi inarakli. Lambida chatna iPad tuda kari no yengna wahi kara haige haina mamaida leithorakpaga amarsu wahi kara hainingbagi mangondon silakpaga mapa chanana wakang bahaurakli amarna Sir aikoina chatkadoribasi sir na mamang chahida sangakraba mania cancer hospital da chatchadoribni mafam aduda sir lakani haiduna hospital adugi staff singna sirbu oknaba thorang tori Wadu munna taraba matungda madugi ona tainaba oina Cochlean Fabana Yare ai ngasidi thabak khuding cancel toro aigi leifamda hana chalase inarakliba mi singsisu mayum da halankro ai wayamna chale ko kasam si Wahayasi hairakpada amaramadi driver Thoujal makoi ani ingangakna yengnai adubu Cochlean Fabadi thawasadana yenglibana kalladomda mityeng thamkre Minute ani ahum tumina layruba matungda kon kalapna Kaino kaidorige aina taw Wadu haiba loidringai Phani sir Hairakliba wasting adugi matung inna inarakliba gari sing aduna fazana yumda hankraba matung amadi hospital aduda mahak laklaroi haiduna haikrabada magi leifamda halai Chawraba gate adu mafam aduda lairamba security aduna hangdokladuna changsilai gate adugi manungda chawraba konungumna lairiba yum adugi mamangda gari adu khamlaga kumtharaklaga manungda changkhre gari aduna nakanda lairiba garage ta thaujinkre Manungda changsilakpaga yum aduda lairamliba matsingna mabu taramna okpada natana makhutna pariba potsingdo masa na khangla lauraduna kada pushin khrabada sofa kada changsilaktuna mukphami table da lairiba remote lauraduna TV thabaga magi pauna mangthana laklambado ngahak yengli yengna yum adugi akoibadu yenglaga manak nakla lairiba mat aduda onsilaklaga Cochlean Fabana Ningthouja haidi kai da chatkrage amta leibu udina Madam di angang ani galoinana laikurumba chatkibani Cherak tumaktada mi lakpagi makhol tarakpada Sir madam hoi lakpa male Rani macha ani galoinana imungda changsilakpada mat aduna nupi aduda onsilaklaga Madam sir lae Rani sungakna Sir haibidi Sir Cochlean Faba Rani angakpa magaloinana nofet tawna Ha ibungala eba kadai lehoge sofa ka dale hoy madam Rani mana pairamba fi pochei sing piramlaga thuna sofa ka da hatwa to changsilakpada phamlambadagi thuna hogatlaga makhok sokna khurumi tapna hogat piduna mathanungda konsinduna Rani na Ibungo nang boingonda lakanina amata hairaktine Ningthouja haibu pauga yengdraba Pauni dana adu eresu engonda inform tawrakladi phaidana Ningthouja bu kaida chatlurino Lai khurumubane aise ichegi ngasi din tai aduda laida kari no khara katlubane Angang ani diude kai chatkige Angang ani di lakpaga chakhumna changkrabane Rani sofa duda famladuna wa makha tarai Icha se waramdani handakna kayam kuinis da laidiba
Wadi de Nungcthoi. Ai Nungcthoi madi angang singun ningundana ai ki thaba khai cancel toram laga sida hana changsi laini. Handak ti su sida matam khra leirage na suglak labani. Angang ani se kai kaino aina tawbi biya basing stawbirage. Hoi hoi. Ado nangna la ingaisda Nungcthoi na nangi tangtabi ama sulep lage na khali. Kari khali ge nangbo. Hairakliba waduda masana gyan tarak laba mali phamlambadagi hogatlaga. Nungcthoi ai yamna wari isa se pothaningi. Pare pare potharuro. Thuna hogatlaga mathakta kakhibadu yenghori tarakli pirangsu sofa kada mi lakbagi sahum phanglabada thuna muktai thokli. Machanupi abe makutta chagi tray paireduna sofa kada changsilakladuna table da thamladuna akoibadu ngahak yenglaga. Mama tamodi noi tamodi magi kada changkhrabani kari tawrage. Kaigi suthuna aina somda magini haidina chalo lulusiga. John suthuna changsilaklaga. Iche imana wa ama hairamgani adunani tamona magi kada changkhribadu. Jo suthuna changsilaklaga. Iche imana wa ama hairamgani adunani tamona magi kada changkhribadu. Josna hairakliba wado abesu gyan taraduna. As ima adi wadubu tamoda kaigi hairinu ima sidine. Hey chalo nathang nathau tawro ai ngakta tumina lege. Sakta chuda Ningthibi langlen thoibi dawna ke namongna leizabi athoibi ningsel mamangda phamladuna make semli. Mamai piktak tawraga koidanai khara fazabagi mathakta hena fazanaba haidana mit naton chinbandi surgery tawkhrabani. Figure su ngarui saban gumbani. Figure fazakiroi haibagi mawongda ayuk nungthilda gym chatuna amadi dieting kya tawduna semlibani. Makeup haurakpada mamaida uring ama leirambada saungninglap tawna. As oh god karino aigi maisida ngasi su uring ama thokleramisibo aina kainom chatroba tamne leiramisi. Wa ngangna dressing mirror mamangda leiriba wet tissue paper do lauraduna mamut fana mundriba uringdo metnaba honari. Haifet pairubada naraba male khanghaudana laurei. As ayo naye kari uringno sibo. Pairamba tissue paper do makhada thadaramlaga phamungda famlaga leiringai mama ibe masana halsu changshilai. Machanupina mafi loishindana phamlaga leirambada. Icha thoi kari tawre nangna suklaga leiridubo. Mama na hanglibado thoibisu peri peri tawraga. Mama yengotu aigi maida uring ama tunglisi sina kebada phajahandre ai siam thire. Kaidobagi thidoino phajaisidi. Thi ngamara aigi maisa kainum thokpa yaroi. Aduri nang chalaroi hariro. Chalaroi ai laaroi ima hoi chalo. Makhadagi mapuroiba jitna mama macha tanaba laurei. Noibu loidribro. Jitna laurakpa duda. Bima nangbu loishilo kaidoge. Is ima ai chalaroi noina chalo ai ngamaroi. Pare adudi nang phajana leiramuko. Mama na hariba wado athoibi tadana uring amagidamak chinta puraga lehauri. Ngasigi luhongba kena mauna machum tana chachage khallubani adubu upai leitre. Magina kanda leiriba mingsel do lauraga mamai duda yengna kapning haibada oire. Pairamba mirror do laktana langi mara leizadraba mirror dusu floor mathakta machoi tari. Phamung da longna hipladuna peri tawraga leiringai cherak aduda nakanda leiriba phone do call lakpagi ring khonglai. Ring lakpa duda phone do lauraga haifit yenglaga call do receive tawi. Hello? Borisna. Hello? Kari tawre lohongbai photo tharaktrade. Lohongbaga chatre. Kari mu tawre. Ngarang aina leibikiba dress do ngasi mu pamdraba. Dress pamtabagi nate. Uring amana aigi ningbase loina kaihale. Peri tawna hairambani adubu kari wakhaldagino hikna kablai. Kablakpa duda nungaitraba male Boris su themlai. Se kaplanu se kaigi kapino hayeng chatlaga uringdo kotluraga lori. Se kaplanu sakthi zelani. Ado nangni kaidawrige? Aise hayeng birthday gi karamba dress sigina khali. Birthday di kai hotel da tawdoino.
Mania Hotel da. Oh, aduri nei dorine. Hoi, ado nang su yawadabni ko. Dress di kai setuino. Halloween costume nangi soina dress ka khan balurabani. Kai dress no aigi. Aina di Catwoman gi khalli. Madu pamdi, aina pambadi Captain Marvels ki pame. Okay. Ado hayeng nang lawala halage ko. Yayi, lawala halo. Hayeng di mama su papa su loini yaudini. Aduga laibu phaba mana Mania gi chairman du slay ngasi invite pikre na hai. Oh, ado Mania gi chairman do aidi masak su khangde, maming su khangde, maming kai kauge. Maming budi Cocktail phaba ko buni. Paisa yam pairam gani ko. Oh, pai. Akoidagi khara senior ni. Oh, adudi thamlage, ai thabam laireba. Horen tawraki ko. Masti hairaga thoibi phone do namdana thamjiladuna Google da search tawduna thiri. Ure photo do sakta chuda phajaba matik magun lairiba mi adubu athoibi ngahak photo do yengbada blur chatli. As masak sidi kainom tawri ngawri mi tawsibo. Aibu siyoina koirasarane. Koina bana pharani. Aigi saga se electric na chingba do na tawri mi. Kanade masinu pase em tawde yade ai yoide yade. Hayeng lakani haisi hekto wari sana bahauzilaga lore. Masa khangkidre kuina udaba kuibagira koklen phabagi sakto athoibina mikuptuda kaukibadona tawri. Karam nadi ningsingani tha ahum surakpada nupa sinsindana koiba magi haunabini. Mana koiba nupa ayamba loina pesa paiba nupa ngaktani. Nupa singdusu magi phajabada ngaukiduna koikiba ngaktani adubu tha ahum koiraklasu kharadang oirasu ningsingfamdi thokpani. Athoibi yamna nungai afaba ina khunba amagi macha masu natrasu hek tokthorappada yamna high family ga chapmanana tawi. Mama mapa chatkribado si matawni haibagi wakhal leite magi kadagi tholaklaga kai chanaba legi haiduna chakhumda changsilaklaga chanaba thiraba matung chaba yaba charaba matung veshinda kolik singdo namsilamlaga manakungda headphone hapchilagi seitari. Mathangi numitni koklen faba pung mari tarakpada hogatladuna walking chenba thoglai mapanda pungama hena cheluraduna manungda muk changsilaktuna magi jimgi kadira changsilaktuna pung ani muk sanaraba matungda mingsel mamangda leplaga mamaidu taithokli laibakta kaubangam loiridaba dakpamadu da haifet nali dakpamaduna hena thamoi kankhrabi mabu ningsingbe helai dakpamadu magi punsina lairikai kauraroi mikuptuda ningsing halai thamoi kankhrabi mabu nahownana. Takoklen nangaibu pelhanba sungangamaro haira. Nang haidubu kaino nangi penaba kari taw haibano. Ngarang naina haikre aigi diman amta piba ngamdrabadi nang aigagi marise loirabani. Athoi se amta tapthakoba ai nangna haibado ai tawgeba. Yare wa makha taranu hando ai chatke. Magi wahaido taraga koklen phaba sauningba amagi loinana athoibigi makut anido paishilaga namsili nanthoknaba honabada khanghaudana manakta leiramba pot amana koklen phabagi makokta thongkiba ningsinglobada koklen masada tu chungkiba khanghaude mitlu pirang su chengtharai tanjaduda nanghaurarui matagumna thamoi sida chukraba nangi nungsibadi mutpanaidana leiri mutpasunairai hakjang sina leiron chankhrabasu dakfamdi lehorani china kokrabasu mutpanaidana nungsida fam thambiramde maithongda kakdanati thamoidasu mutpanaidana thambiramne ukini khanna mapida thuna taithoklaga magi kada thuna changkibado josu leplaga yenghauri hangjabasu ngamda mayambagi matau aduda masada fresh oiraduna dining hall da changsilaklaga famladuna manakta leiriba newspaper do haifet pari Mana famlaga lairiba duda met amana trade chapuraga thoglai abiga rani gasu chanaba singdu pushilaktuna table da thamladuna chanaba semli amarsu thuna makhoina lairiba kadira changsilai ma lakpagi sahum phanglaba male khabar yengna ngasigi schedule singdo pung kya dagino sir pung mapan tarakpada jatra hungadaba mafam singduda chatlaga jatra hungani pung 13 dana children home da chatluba pung ama tarakpada all age home da chatpa aduga pung 5 tarakpada birthday party ama
Birthday party palakpaduda Amarda khanging yenglei Amar sungakna yenglei. Kanagi birthday no? Hannerski mapusyamgi machanupa Barski. Jos ngakna Koglen fabada yenglaga. Tamo. Wa makha tage tawrambaduda Mama Rani gi mityeng da tumina laikre. Koglen phaba Jos tan silaktuna. Jos, Borisai se noi college te nanga punbudro. Oh, mani tamo. Noi di horin chaloidra. Tamo. Chatoyer di ngana loshidamo. Ai tuna lakani. Abe, nang chatoyer ni. Hoi tamo. Wahesti hairam laga mangda lairiba chakapto yahum amani chinglam laga haugat laga chatkrabada abe amardi on silaktuna. Dhamar sukem te charam khiroi chaki se phamo. Yarni dabe, sarna. Rani sumating pangsilai. Phamu nangi chaga sembirake. Amar sutapna phamtharaktuna chaba hobada ngairibani Koklen phabasu thuna firolo shilaga kumtharaklaga Rani gi manakta changsilai. Rani su gyan taraduna hogatlaga magi manakta changsilaktuna makhutta manam nambiri. Nungcthoi, ai chaluki. Nangbu kem to sadi cha su thakpa loshinde si charo. Nungcthoi, ai kem to chani mapokte da. Koklen madu yaroi chasilo. Rani gi mataududa Koklen phabasu khara charaba matungda chatnaba tholakre. Ashumna magi anushiba hospital sanaba jatra hungadabado phajana pangthokpa loireduna Mania hospital duda muk changlai. Hospital aduda ma lakani haibagi oiraba male hospital adu maki stemli. Gari dagi kumtharakpada ore hospital duda tawriba mataudo Amarda haifet yenglaga khon kalapna. Hospital se kari festival galege maki semli mem sibo. Hairakliba wado icham chamna haibadi natrabanina hospital aduda thabak tawriba misingdo loina maru lukthana lepli. Koklen phaba wahai amata hairamdana manungda changsinduna karam tawri hospital du yengshili. Anambana mafam aduda lakliba anabasing layengba ngamdraba lairaba miyoi singbu mafam aduda puraktuna 50% muk paisa tabiraga layenglibani. Ahanbagi hidak kapadi hospital na free da tawribani. Pukchen khaizen tinana mafam aduda thabak tawribani. Ma lakbaga nurse doctor amadi lairiba patient singduga wari tawramlaga thoklakpagi lambida nupa ama mafamduda hatu chansilai. Makutta polythene amasu paibu yepoi tawribani. Nupa adu thuna changsilakpa aduga Koklen phabagada thengjilakpa duda mana pairamba polythene duda yauramba pot singado loina makhada taraduna kunjinaba tawringai cheraktuda Koklen phabasu mamai leithorakpaga mapa chanana makhada tariba pot singdo urakpada ngakna nupa duda yenglai. Nupa adusu kirup yengkhalai.